Mamang Chahigi May Kun Nipanda Sugnu Amadi Serauda Kuki Lalhoba Singna Maitay Miamda Landarakpadagi Mayok Naba Chatkibadagi THIBA KHANGDANA LEIRAKLAGA Matung CHAHI ASIGI January Kuntra Mathoida Saru Polang Oina Phangba Ngamkhraba Sugnu Awang Mandop Lekaidagi NGANGOM Nevy gi Aroiba Mathou Mangam Hayeng Pangthoklagani Haidi Misi asiga mari lainana sem kiba JSC amadi imung manungna thadorakpa video message amada wafam ase phongdokladuna hai ngangom Nevy asi mamang chehigi megi tang kunipanda kuki khulai paiba singna sugnu serauda chatharakiba attack mayokna ba chatkibadagi THIBA KHANGDANA LEIRAKLAGA matung mamang thagi tang kuntrama thoida Sokom Primary School manaktagi Saru Polang Oina Phangkhibane asukuiba matamasi mahaki Asengba langlalangjul ama khangba ngamdabadagi misi asiga mari lainana semkiba JSC amadi imung manungna mahaki Aroiba Mathou Mangam mamang chahigi July kuntrada pangungna mahut sinduna pangthokhibane masigi matung mamang thagi tang kuntra mathoida Sokom Primary School manaktagi Saru Polang Oina Phangba ngamkhibaga loinana misi asiga mari lainana JSC ama semduna lengakta demand kaya thamki JSINA lengaktagi taliba demand sing ase thabakta onthoraktriba fauba Saru Polang loroi haina phongdokhibane adubu JSC amadi lengaka yanaba purakpadagi Saru Polang loduna Aroiba Mathou Mangam pangthoknaba matung ngakpigane pangthoklaba matung kakching ching manau chingda leirol chanaba warep lobane hayeng leirol chanba sida lamdam asigi miyamna saruk yabiduna athoba asigi thawaina ingna chikna leirunaba thomina si hainasu Hongdorakli